ꯈꯨꯔꯨꯝꯖꯔꯤ News Live ꯅꯤꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯏꯝꯐꯥꯜꯗ ꯐꯣꯡꯈꯤꯕ ꯄꯥꯎ-ꯆꯦꯁꯤꯡꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯈꯪꯒꯠꯆꯔꯤ ꯀꯥꯝꯖꯣꯡꯗ ꯀꯣꯕ꯭ꯔꯥ ꯌꯧꯗ꯭ꯔꯤꯕ ꯆꯆꯥꯁ PS ꯅ ꯀꯣꯟꯕ ꯀꯨꯀꯤ ꯑꯃꯁꯨꯡ ꯅꯥꯒꯥꯒꯤ ꯈꯨꯜ ꯑꯍꯨꯝꯒꯤ ꯌꯨꯝ 60ꯔꯣꯝ ꯃꯩ ꯊꯥꯗꯣꯛꯂꯝꯂꯦ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯀꯤ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯃꯅꯤꯄꯨꯔꯗ ꯂꯦꯞꯇꯅ ꯊꯣꯛꯂꯤꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯍꯟꯗꯅꯕ ꯑꯃꯁꯨꯡ ꯃꯔꯥꯜ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯐꯥꯒꯠꯄꯗ ꯃꯥꯡꯖꯤꯜ ꯊꯥꯅꯕꯒꯤꯗꯃꯛ CRPFꯀꯤ ꯑꯀꯟꯕ ꯀꯃꯥꯟꯗꯣ ꯌꯨꯅꯤꯠ ꯀꯣꯕ꯭ꯔꯥꯒꯤ ꯄꯔꯁꯅꯦꯜꯁꯤꯡ ꯊꯥꯖꯤꯜꯂꯛꯇꯨꯅ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯌꯥꯎꯅ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯉꯥꯛꯄꯒꯤ ꯁꯤꯖꯤꯟꯅꯔꯕꯁꯨ ꯃ꯭ꯌꯥꯟꯃꯥꯔꯒ ꯉꯝꯈꯩ ꯇꯥꯏꯅꯅ ꯂꯩꯕ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯆꯆꯥꯁ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯀꯨꯀꯤ ꯑꯃꯁꯨꯡ ꯅꯥꯒꯥ ꯈꯨꯜꯁꯤꯡꯗꯗꯤ ꯀꯣꯕ꯭ꯔꯥ ꯌꯧꯔꯛꯇꯕꯗꯒꯤ ꯑꯣꯏꯒꯗ꯭ꯔꯥ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯈꯨꯜ ꯑꯍꯨꯝꯒꯤ ꯌꯨꯝ 60ꯔꯣꯝ ꯃꯩ ꯊꯥꯗꯣꯛꯂꯝꯂꯦ ꯂꯥꯞꯅ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯄꯤꯂꯔ ꯅꯝꯕꯔ 119ꯒ ꯅꯛꯅꯅ ꯂꯩꯔꯤꯕ ꯐꯥꯏꯃꯣꯜ ꯀꯨꯀꯤ ꯈꯨꯜꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕꯅꯤ ꯑꯦꯇꯦꯛ ꯑꯁꯤꯗ ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯆꯔꯆ ꯑꯃꯈꯛ ꯅꯠꯇꯅ ꯌꯨꯝ 15ꯔꯣꯝ ꯃꯩ ꯇꯨꯝꯅ ꯊꯥꯗꯣꯛꯂꯝꯕꯅꯤ ꯍꯥꯏꯔꯤ ꯔꯦꯚꯤꯅ꯭ꯌꯨ ꯔꯦꯀꯣꯔꯗꯀꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯈꯨꯜ ꯑꯁꯤꯗ ꯌꯨꯝ 38ꯔꯣꯝ ꯃꯩ 68ꯔꯣꯝ ꯂꯩ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯉꯁꯤ ꯃꯩ ꯊꯥꯗꯣꯛꯂꯝꯂꯕ ꯃꯇꯨꯡꯗ ꯃꯩ ꯆꯥꯛꯇꯨꯅ ꯌꯨꯝ ꯑꯃꯗ ꯂꯩꯍꯧꯗ꯭ꯔꯦ ꯍꯥꯏꯔꯤ ꯀꯨꯀꯤ ꯈꯨꯜ ꯑꯁꯤꯗ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯃꯁꯤꯒꯤ ꯂꯃꯟ ꯈꯨꯝꯂꯛꯄ ꯃꯥꯟꯅꯕ ꯊꯧꯗꯣꯛꯇ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 1:35 ꯇꯥꯔꯛꯄꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯁꯤꯃꯛꯅ ꯀꯣꯜꯂꯤꯕ ꯁꯀꯥꯂꯣꯛ ꯑꯃꯁꯨꯡ ꯍꯨꯏꯅꯤꯡꯊꯥꯅ ꯍꯥꯏꯅ ꯈꯪꯅꯕ ꯅꯥꯒꯥꯒꯤ ꯈꯨꯜ ꯑꯅꯤꯗ ꯃ꯭ꯌꯥꯟꯃꯥꯔꯔꯣꯝꯗꯒꯤ ꯆꯪꯁꯤꯜꯂꯛꯄꯅꯤ ꯊꯥꯖꯕ KNAVꯒꯤ ꯀꯥꯗꯔꯁꯤꯡꯅ ꯈꯨꯜ ꯑꯅꯤꯃꯛꯀꯤ ꯌꯨꯝ 15ꯔꯣꯝ ꯃꯩ ꯊꯥꯗꯣꯛꯂꯝꯂꯦ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯁꯀꯥꯂꯣꯛ ꯈꯨꯜꯒꯤ yum 8 ꯇꯨꯝꯅ ꯆꯥꯈ꯭ꯔꯦ ꯑꯗꯨꯒ yum 9-9ꯔꯣꯝꯅ ꯃꯩ ꯃꯨꯊꯠꯇꯨꯅ ꯀꯟꯍꯧꯔꯦ ꯂꯥꯏꯅꯤꯡꯊꯧ ꯉꯥꯛꯄꯤꯒꯅꯤ ꯍꯨꯏꯅꯤꯡꯊꯥꯅ ꯈꯨꯜꯒꯤꯅ yum 8ꯔꯣꯝ ꯃꯩ ꯊꯥꯗꯣꯛꯂꯝꯂꯦ ꯍꯥꯏꯔꯤ ꯄꯟꯕ ꯌꯥꯕꯗꯤ ꯐꯥꯏꯃꯣꯜ ꯀꯨꯀꯤ ꯈꯨꯜ ꯑꯁꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯈꯨꯜ ꯑꯁꯤꯗ ꯈꯨꯟꯖꯥꯁꯤꯡ ꯉꯝꯈꯩ ꯄꯔꯤꯡꯗ IC ꯈꯨꯜꯗ ꯂꯩꯕ 11 ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯦꯝꯞꯇ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯛꯄꯗꯒꯤ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈꯤꯕ ꯃꯇꯝꯗ ꯈꯨꯜ ꯑꯁꯤꯗ ꯈꯨꯟꯖꯥ ꯑꯃꯠꯇ ꯂꯩꯈꯤꯗꯕꯅ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯈꯤꯗꯦ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ ꯌꯥꯎꯅ ꯆꯆꯥꯁ PSꯀꯤ ꯇꯤꯝ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ ꯑꯃꯔꯣꯝꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯐꯨꯏꯔꯥꯡ ACꯒꯤ MLA ꯂꯩꯁꯤꯌꯣꯛ ꯀꯩꯁꯤꯡꯅ ꯉꯝꯈꯩ ꯄꯔꯤꯡꯗ ꯂꯩꯕ ꯇꯥꯡꯈꯨꯜꯒꯤ ꯈꯨꯜꯁꯤꯡꯗ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯑꯦꯇꯦꯛ ꯆꯠꯊꯔꯤꯕ ꯑꯁꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯇꯥꯡꯈꯨꯜꯒꯤ ꯈꯨꯜꯁꯤꯡ ꯑꯁꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ KNAVꯒꯤ ꯑꯃꯁꯨꯡ PDFꯀꯤ ꯀꯦꯝꯞꯁꯤꯡꯒ ꯃꯥꯌꯣꯛꯅꯅ ꯂꯩꯕꯅꯤ ꯍꯥꯏꯔꯤ ꯉꯁꯤꯒꯤ ꯊꯧꯗꯣꯛꯇ ꯅꯥꯒꯥꯒꯤ yum 12 ꯌꯥꯎꯅ ꯑꯄꯤꯛꯄ ꯀꯩꯊꯦꯜꯒꯤ ꯁꯔꯨꯛ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯆꯪꯁꯤꯜꯂꯛꯄ KNVꯒꯤ ꯀꯥꯗꯔꯁꯤꯡꯅ ꯃꯩ ꯊꯥꯗꯣꯛꯂꯝꯂꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ MLAꯅ ꯌꯥꯅꯤꯡꯗꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯔꯛꯂꯦ ꯍꯥꯏꯅ ꯇꯥꯕꯗꯒꯤ ꯄꯥꯎꯆꯦ ꯑꯁꯤꯅꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8:19 ꯇꯥꯔꯛꯄꯗ MLAꯒ ꯋꯥꯔꯤ ꯁꯥꯅꯕ ꯇꯦꯂꯤꯐꯣꯟ ꯇꯧꯔꯨꯕꯗ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯔꯒ ꯂꯩꯔꯝꯈꯤ ꯍꯧꯈꯤꯕ ꯃꯦ ꯊꯥꯗꯁꯨ ꯅꯝꯂꯤ ꯋꯥꯡꯕꯤꯟ ꯑꯃꯁꯨꯡ ꯆꯣꯔꯣꯟ ꯈꯨꯜꯗ KNAV PDFꯀꯤ ꯀꯥꯗꯔꯁꯤꯡꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯂꯤꯉꯩ NRC ꯇꯧꯅꯕꯒꯤ ꯃꯔꯝꯗ ꯗꯤꯜꯂꯤꯗ ꯆꯠꯇꯨꯅ ꯋꯥꯔꯤ ꯁꯥꯅꯔꯒꯅꯤ 13 CSO ꯀꯪꯂꯩꯄꯥꯛ ꯊꯥ ꯑꯁꯤꯒꯤ 5ꯗ 13 CSO ꯀꯪꯂꯩꯄꯥꯛꯀꯤ ꯃꯤꯍꯨꯠꯁꯤꯡ ꯗꯤꯜꯂꯤꯗ ꯆꯠꯇꯨꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯁꯦꯀ꯭ꯔꯦꯇꯔꯤ ꯌꯥꯎꯅ ꯍꯥꯏ ꯂꯦꯚꯦꯜ ꯀꯃꯤꯇꯤ ꯑꯣꯜ ꯗꯦꯃꯣꯒ꯭ꯔꯥꯐꯤꯛ ꯆꯦꯛꯀꯤ ꯆꯤꯌꯔꯃꯦꯟ ꯑꯃꯗꯤ ꯔꯦꯖꯤꯁꯇꯔ ꯖꯦꯅꯔꯦꯜ ꯑꯣꯐ ꯏꯟꯗꯤꯌꯥꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯨꯔꯒꯅꯤ ꯍꯥꯏꯅ 13 CSO ꯀꯪꯂꯩꯄꯥꯛꯀꯤ ꯀꯟꯚꯦꯅꯔ ꯁꯥꯟꯇꯅ ꯍꯥꯛꯄꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯂꯨꯞ ꯑꯁꯤꯅ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯆꯪꯁꯤꯜꯂꯛꯈꯤꯕ ꯏꯍꯧꯒꯤ ꯃꯅꯨꯡ ꯆꯟꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯒꯕꯔꯅꯔꯒ ꯎꯅꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯇ꯭ꯔꯤꯉꯩ NRC ꯑꯞꯗꯦꯠ ꯇꯧꯕꯒꯤ ꯇꯉꯥꯏꯐꯗꯕ ꯀꯌꯥꯒꯤ ꯃꯔꯝꯗ wari sanarubagi matungda paumi-singa unaba amada fongdokhibani paumi-singa unaba aduda mahakna makhatana haikibada taramari CAs of Kangleipakna matam kayagi mamangdagi hauna miyamga loinana NRC update taunabagi matangda changsilakiba ihau kayagi manung channa state asigi chief minister amadi home minister ga unaduna wari sananaba matungda
Governor unaduna ngasi sanaruba warida lamdam asida census pangthokjingai NRC update tawbagi tangai fadaba maramsing putoktuna macha khaina wari kaya sanramki Governor gi maikaidagi su mahangna angamba thakta mating pangani haibagi thajaba piraki masida natana tha asigi manga da Delhi da chettuna Union Home Secretary yauna High Level Committee of Demographic Check ki Chairman Amadi Register General of India ga unaduna state asida census pangthokjingai NRC taunabagi maramda wari sanagadawriba asida lamdam asida leiriba miyamna hapchin Ningba machaksing July mga faubagi manungda ipsa natraga ipak ki office da laktuna sinabiyo amadi iramdam asibu kannaba punamaki thaurang nauminasi hainasu mahana makhatana fongdoki Pambeina luchingba UNLF MPA gi chaniga marifutara mari Battalion mahutta mga suba MR amadi tara suba IRB personnel singna mahut sinkre Infal West ki fayeng chingdalaiba Pambeina luchingba UNLF MPA gi chaniga marifutara mari suba Battalion mahutta mga suba MR amadi tara suba IRB na mahut sinkre Manipur lengak amadi center lengak na miyam gi apamba tabidana center ga Santi gi wari sanariba nongsungida lairiba Pambeina luchingba UNLF MPA chaniga marifu tara hundoi margin Battalion ngarang puthokraba matung ngasi Fayeng chingdalaiba Pambeina luchingba UNLF MPA gi chaniga marifu tara mari Battalion asisu State Force amadi Central Force singna ngasi ayukta puthokre MPA gilami sing puthokpada Fayeng gi kunja miyamna cheng kuya amamam piduna pangal thauna handana mathau tauruna bagi yaifa thauza piki ngasi puthokhiba chaniga marfutara mari Battalion gi lanmi sing adubu yaithavi laiko laukonda laiba campta laigani hairi amadi ngarang chatkhiba nongsungi chaniga marfutara hundoi mangjing Battalion lanmi sing aduna Ingurok Battalion da laigani hairi chaniga marifutara mari Battalion gi lanmi puthokiba fayengi miyamna Manipur lengak amadi center lengak ta chatharakliba thawong asibu pendaba wafam kaya fongdokpaga loinana State Force na mahut silagasu kayam yamna miyambu ngak senaba ngamgadawribage haiba wafam sing miyamna fongdorakki Payengi kunja sing na makata na fongdo kibda mi chaba ngamba kuki militant sing buna lengak asina kangkhatuna thamli leiron by faida Central Force kuki militant chama rombu koishinduna thamlaga makoibu phabagi mahutta makok thongbagi order ni haiduna kuki militant sing bu thadokiba asigumba lengaki pangdaba thawong asi miyamna yaningde micham miyambo asoi angam thoktanaba ngak senduna leiriba Pambeina luchingba UNLF MPA gi ichil inaw singbuna paliba lengak asina micham miyamdagi setuna pubikre angam athawna tawge yawna tawribani micham miyamna karisu haiba ngamde makhatana karigumba fayengi akoibada mafamsingda nomai kapsilakpa pamdaba thawdo thohalakpa matamda lengak asina tekchak punamak pugadabani haina su phongdoki Matang sida News Live na chandokchaba Manipuri Paulo Shinjari meeting tabiriba punamang po amuka hana kurunjari